NIA na Arambai Tengol gi Meeoi sing Phakhibagi Thoudok Yaningdaba Phongdoktuna United Protection Committee Nambol Women Wing na sinduna ngasi Nambol Bazar da Wakat Khongjang Chathakhre Khongjang aduda faziliba Arambai Tengoloi sing condition amata yauduna thadou khul ngakpa sing faba yaroi haiba placard sing sizinaki Wakat mifam aduga mari leinana United Protection Committee Nambol Women Wing gi convener L Premilana Phongdokhibada chahi ahum helaklaba irang asigi haurakpa matamda state asi karamba fibamda leiki haiba famnaiba singna khangpham toi khanghaudana haurakpa irang matamda kuki militant singna nongmai kaptharakpa sing ngakthok chanaba karisu leikide khangba yaraktabadagi second MR dagi khulai lawroga lanthingna khibani chief minister oiramba N Virena resign tawkhraba matung PR thamduna DGP gi order amana khulai sing Arambai Tengol na governor da sinakhrabani tungda afangba thabak suduna imung manung puduna leiriba icha sing NIA na faba mama oibi sing na yaningde YKM chan na luching ba anau balengak asi mating leiba lengak amo oibiu lengak da santi pubirau fazin khiba Meeoi sing condition amata yaudona thadopiu natrabadi Khongjang kaya changsilagani haiki BJP के order ने हमारे सेंट्रल के order ने होम मिनिस्टर order ने है ना खुलाई में या पुखलो है ना Arambai Tengol ना चल लगा गवर्नर ना पुलप सिन्ना खाबा अदो कुंबा नोमाई सिंगा दो इसा सिंगा कराई देगी लाइरो रे मधुगी आयाम एग्रीमेंट दो गवर्नर का यानासन पूरा कांदा मखोई पीस होइना लाइनिंग लाइसेंस सत्तना अदो कुंबा पीस पोरना बा हाइदुना लाइरबा इसा सिंनि तमथीबा मवंगदा एना फाबा हैबसे मसी अखोई मयामना ममा अखोई ओइरिबा अखोइना strongly condemn tawai aduga loina hauji solution porpa ngamdaba anauba chief minister hauji kari karamba condition da leibirige leiba asibu solution poronaba negotiation taunaba yamna mating leiba sarkar ama ohenbio